आकाशवाणी इम्फाल Ngangom Kiran pau pajari ahan badamur oiba pau Jenims tangarang numidang coronavirus positive oiba mioi taramathoi nauna thengna khibadagi apunba case masing chamani phuhumdo yore COVID-19 sandorok pathingna ba mipum khunimakna face mask siznana ba Mukhyamantri N Birena appeal tauri amashung khungang sel thungi phibam phagathanana babadi longmi singbu yaifa hanana bagi panamda Rashtrapati Ramnath Kovind na ordinance ani jari khrei Imphal ke Jenims Hospital da ngarang numidang coronavirus positive oiba mioi taramathoi nongna thengna khibaga loinana rajya sida COVID-19 gi apunba case chamani phuhumdo yore masigi manungda mioi yankai layengduna faglakpagi changa si chada 13.8 tarukni hauzik rajya sida active case marputara humdoi lairi Hauzik haki mamang da Jenims ki director Professor T.S. Bhimon Akashvani Imphal da hai Jenims ta ngarang punna mioi chatru ki sample test tawbada numidang atheng bada mioi taramathoi positive oiki bani positive oirba mioi singadu Sorachanpur amasung Pherzol jila singdagini Amaramda Imphal ki Rims Hospital ki Medical Superintendent Professor C.S. Arun Kumar na ngasi ayuk Akashvani Imphal da hai Rims ta ngarang mioi chatruk ni phunipan ki sample test tawbada mioi nipan positive oiki Makhoi singadu Kamjong jila dagi mari Jiribam jila dagi ama Imphal West jila dagi ani amasung Imphal West ki quarantine center amada lairamba Ukhrul jila dagi mioi amani Rims ta layang duna laiba COVID-19 gi anaba mioi taramathoi ngarang amuhna retest tawbada negative oire makhoi gi manung da kharadi ngarang numidang discharge tawba hokre lemhoriba mioi kharana ngasi makhatana discharge tawrgani hauzik Rims ta COVID-19 na narba mioi kuni thoi layang lei COVID-19 sandorokpa thingnanabagi damak mipum khudimakna face mask sizinanaba Manipur ki Mukhyamantri N Birena miyamda appeal tauri Mukhyamantri na sahi tawduna thadorokpa appeal gi cheroladuna hai miyamna yumdagi mapan thorokpa matamda amadi miyam tinma mafam singda laiba matamda face mask suksoi soiduna sijinabiu Japan amadi Korea na singlaibak singda mipum khudimakna face mask sizinaduna COVID-19 gi laichit ase sandorokpa maipakna thingbangam krai Mahagna hai sarkar ki loisang singi makok thongbo officer singna makoi ki office ta mipum khudimakna face mask sijinana ba honagadabani masiga loinana face mask sijinadaba mapandagi lakwa visitor singbu unaroidabani dukan sing amadi lalol itiki thabak toriba miyo singnasu face mask ase suksoi soidana sijinabi hainasu Mukhyamantri na makhatana appeal tori Hauzik chathariba lockdown asi makhatana khara hena komthoktuna aikoi gi hingnana bagi lambida thabak inkhang suba haunana ba aikoi khudimakna yonggi mapanda thorak matamda suksoi soidana face mask sizinana ba wasik longminar si haina cherolasina makhatana hairi Social Welfare Mantri Namsak Kipgyan na hairi COVID-19 thengnana bagi lanjangda miyam hopna saruk yamina batangai fade mantri na ngarang kangpokpi satuna jila adugi mari lenabo official singa mifam pangtoktuna COVID-19 thengna bagi matangna paikhaliba thabak thoram singhanna yangsinki medical staff yaungna mari lenabo sarkar gi official singna laisat ase thengnana bo hona bada lawriba thodang singbu mantri na thagat pa phongdokki mahakna mafamadu da hangleba institutional quarantine center da PPE marks masung chana thangro polom sing su piki Congress dol gi MLA taret na BJP da sawat kraba dol asigi MLA taret ki mathak ta thakiba miscellaneous case taret ki rai Manipur High Court na laklib ning thoka bani mitta haidok na wasem sakre court asigi Justice KH Nobin gi bench mana ngarang case adu khanaraba matungda masigi order du haidok tana reserve tawkibani World Environment Day gi thorong Manipur da supak sana pangthok naki palan thorong gi saruk ama oina Mukhyamantri N Birena lusingduna Imphal gi langthabal da leiba Maharashtra Gambir Singh gi samadhi Bir Tikendrajit Park amasung Rani Gaidiliu Park da Mantri Singh amadi MLA Singh loinana u chara kayamaram thaki Imphal gi DIPR complex da pangthok ki banimla sigi palan thorom da Haksal Mantri L Jayant Kumar na lusingduna hidak langthak oina sijinabi abu u pambi kya thaki SK Ideal High School ngarangmam na pangtok panumina sigi palan thorom da Shiksha Mantri Thokchom rade samnalu singduna u chara sing thaki Imphal ki JN Manipur Dance Academy da su ngarang World Environment Day ga mari lenana academy sigi oja sing mahiro sing amadi staff singna u chara sing thaki tabiriba pawsi Akashvani Imphal dagini Laibak asigi khungang sel thungi phibam phagat hanana bamasung longmi singbu yaifa hanana bagi panamda Rashtrapati Ramnath Kovind na ordinance ani jari kre ngarang jari khiba ordinance singadu di the Farmers Produce Trade and Commerce Promotion and
Facilitation Ordinance lising ani kun amasung the Farmers Empowerment and Protection Agreement on Price Assurance and Farm Services Ordinance lising ani kunni haribo ordinance ani si handak ta kendra gi cabinet an ayaw pikibani Ordinance ani asina law singu gi potoksing apan balaitana lalol itik tawda mating oregani masung lawmi sina makhoi gi apamba sponsor singalonena thabak tawminabagi ayawa piduna makhoi di hena sakti pirgani Kendra gi law singu mantri Narendra Singh Tomar na Rajya Chief Minister singda ngarang chithi iduna Ordinance ani asigi matangda khanghan kremadi awon bo purkadori bo Ordinance sing asi Rajya Singh mapung phanas chanhan bada mateng pangmina basu haikre mahakna law singu gi lamda hena sathok Lehna na bamadi sakut hamada raisina makhata na mateng pangmina basu phongdokki Kendra Sarkar na Pradhan Mantri Jan Dhan Yojana PMJDY gi nupi beneficiary singe bank account ta June thagi oina lupa chonga chonga hapagi thabak ngarang dagi hokre masi Pradhan Mantri Garib Kalyan Yojana gi ahum suba installment ki makhara paikhat pani Department of Finance and Service na hiram asigi matang da hai beneficiary singna hap liba paisa si tha asigi tara gi matungda lokthok pa yagani beneficiary singda paisa hapagi thabak asi ngarang dagi horga tha asigi mapan phau chathagani Financial Assistance Package asigi makhada ahan ba installment ki oina Janadhan account holder koti kun gi mathakta lupa koti lising tara chupna kun mapan gi sanpam hapkani anisuba installment ta account holder koti kun lakhom phuni thoida lupa koti lising tara chohum tara manga yan thokani Pradhan Mantri Garib Kalyan Yojana gi makhada lupa koti lakh ama lising homputara gi senthang kaithaduna sarkar sina miyamna coronavirus laichit asi thangna bada mateng oinana ba lemna chana thano polam yan thokpa amadi selgi mateng pibagi thabak chathari Imphal ngasi phongba pauche singi maroyo pausingi namak haujik Thokchom Jogendrajit leire Jogendrajit Thagachari Kiran ngasi Imphal da phongba pauche singda yawa maroiba pausing asi Manipur da COVID-19 gi confirm case masing hengalkhiba aduga Bharat ta ngarang nongma khakta da mi lising tara hena positive oikhibagi pau Manipur da matam sangna health institution singda doctor gi award paleriba si menkhanaba rajya gi cabinet mifamna medical officer chahum regular post oina lawnabagi warep ki pau rajya asida ngarang world environment day pangthokhibi pausing asina oiri Manipur da COVID-19 gi positive case masing ngarang hengalkhibi pau adu People's Chronicle da ahan balamaida angang ahum yauna myoi nipan positive oiri hain headline tongna fongle Sangai Express English edition dana rajya asida COVID-19 gi anoba case tara mari thengnare masida Churachandpur dagi manga yawbgalona jila asina positive case khwaidi wangma jila oiri haiba headline da ahan balamaida fongle Manipur da COVID-19 gi positive case masing ngarang hengalkhibi pau adu tongan ba pauche singi ahan balamaida chauna adu phunari ponofam pauche da anobo nipan positive oire confirm case chama kunthra gani thoi sure haiba headline tawre sanari bak pauche da mioi taramapan nauna positive oire Manipur gi apunba case chama gani phum doi sure haina phongli Sangai Express Manipuri edition na policy box item oina tara mari hingalakuna positive oiba chama kunthra nipan sure haiba headline da phongli huel na paudadi pung kunbari gi manungda mioi taramapan positive oiba thengnabadagi case masing chama nempu humdo yaukhre haiba policy fongle ngarang rajya gi cabinet mifamna medical officer chahum regular post alona warep laukhibagi pawdu ayamba pawsi singi ahan balamai da fonari asigumba health kamari lena ba pawama sana leba pawsi gi ahan balamai da ahan news item oina Imphal East District Hospital ani sanawa warep phagi tare haina chongla fongle Manipur da ngarang world environment day pangthoktuna u chara sing mafum kya da thanekhibagi paw photo ga loina na pawse ayam da fongnari palan asigi state ki thakta pangthokhiba chief minister yawa thoram amagi paladuna Sangai Express Manipuri edition na pawsi mapandagi halakpasingna protocol thugaroidabni haina headline tongduna fongli Ichel Express tana chahi khudingi malem sin thungna environment day pangthoklibasi miyoiba khunaibu kannabani haiba headline da pawsi fongle aduga irebak pawsedana laichat kya thengnari basi akoibagi fiamda akaiba pirubadagini haiba major headline da pawsi fongli pawse singi editorial kalam singda Sangai Express Manipuri edition na VIP gi asthiba masak haiba kalam asi fongle huelan pawdana mipung khudimak khusamnabagi tangai phadaba micham orabasu VIP orabasu kanglon ngapum thui haiba headline da kalam asi fongle Sangai Express English edition su mahaki editorial kalam asi hiram asi da iri Kiran Thagachari Jogendrajit aroi badamar wayo paw amuhanna Jenims ngarang numidang coronavirus positive oiba mi taramathui nongno thengna khibadagi apunba case masing chamani phuhumda yaure COVID-19 sandorok pa thingna ba mi pung khudingmakna face mask seasonana ba Mukhyamantri N Biren appeal tawri
अमसुंग खुंगंगी सेल थुंगी फियम फगन हननबा मदि लंगमिसिंगबु याइफा हननबगी पांडमदा राष्ट्रपति रामनाथ कोविंद ऑर्डिनेंस अनि जारी करे पाउ लोइजरे।